Kakching district ki manung chanba serowdagi kilometer 13 km tamuk chatlaga leiba kuki singna khundawa Chandel district ki K Molnom khul manakta Manipur river ki mathakta niyom kaina RCC ki thong ama sagatpa adu thingnaba changsilluba security forcing Kuki Nupi singna thattuna changhankhidre hairi pawasi matungina kuki singna RCC ki thong sagatpa mafam aduda ngasi nungthil STO chakpi karong amade OC chakpi karomna luchingba PSF yawa masing yamlaba security force ki team na changshinduna oiriba phiba mathuki chap chaba report ama lauduna thong sabagi thabak lephanaba changshinki adubu security force ki team aduna sugnu yawrakpa matamda Assam Rifles ki kangbuna thong sariba mafam aduda changshinba matamda khodong thiba amadi pamdaba thodok sing thokpi yai haibagi pau pirakhi hari adubu security force ki team aduna K Molnom khul tamna lakpagi lambida Kuki Nupi singna lambida uwa faijinduna thambaga loinana lambi thattuna changhankhidre hari adumoinamak mafam aduda hojik faubagi oinadi pamdaba thodok sing thokhibagi pau laite Panbayai, K Molnom da Kuki singna maning tamna Manipur river ki mathakta RCC ki thong ama saba hauri haibagi video amadi photo sing haukiba nini humni romasida viral oraki amaromda mafamaduda thong sare haibagi pau tabadagi DC Chandel Mayanglambam Rajkumar na sugunu amade serogi mafam sing sensitive oiba maramna security da chauna singnaba ama pirakani haiduna chahi asigi haukiba March ki tang kunma thoida cherol ama thoktuna thong sabagi thabak adu lepnaba khanganki adubu kanana su athing bapidana kuki singna RCC thong sabagi thabak adumak chatharaki hairi